ꯀꯅꯤ ꯌꯩꯊꯦꯛꯀꯅꯤ ꯌꯥꯝ ꯍꯥꯏꯕꯅꯤ ꯚꯤꯗꯤꯑꯣꯗꯨꯗ ꯑꯗꯨꯅ ꯑꯌꯥꯁꯀꯤ ꯒꯥꯔꯤ ꯄꯨꯊꯣꯛꯑꯒ ꯍꯧꯖꯤꯛ ꯈꯦꯂꯥꯈꯣꯡꯗ ꯆꯠꯂꯣ ꯑꯗꯨꯒ ꯋꯥꯔꯤ ꯂꯣꯏꯁꯜꯂꯣ ꯃꯥꯒꯤꯗꯣ ꯉꯥꯛꯇꯪ ꯍꯣꯜ ꯊꯝꯃꯣ ꯑꯣꯖꯥ ꯖꯀꯤꯔꯅ ꯃꯁꯤꯒꯤꯁꯤ ꯑꯩꯉꯣꯟꯗ ꯉꯥꯛꯄꯤꯌꯨ ꯅꯠꯇ꯭ꯔꯒ ꯃꯁꯤꯁꯦ ꯑꯝꯇ ꯈꯥꯝꯕꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯑꯒꯗꯤ ꯃꯗꯨ ꯅꯠꯇꯅ ꯑꯣꯖꯥ ꯖꯀꯤꯔ ꯃꯈꯥ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯂꯩꯇꯦ ꯍꯧꯖꯤꯛ ꯑꯝꯇ ꯉꯥꯏꯈꯣ ꯑꯩ ꯆꯠꯀꯅꯤ ꯍꯧꯖꯤꯛꯃꯛ ꯆꯠꯀꯅꯤ ꯑꯗꯨꯒ ꯀꯩꯗꯧꯅꯤ ꯍꯧꯖꯤꯛ ꯆꯠꯂꯨꯔꯁꯤ ꯆꯠꯂꯒꯅꯦ ꯕꯦꯠꯁꯤꯠ ꯑꯃ ꯄꯤꯗꯕ ꯌꯥꯔꯣꯏ ꯐꯦꯔꯣꯁꯀ ꯅꯪꯒ ꯅꯠꯇ ꯇꯥꯔꯒꯗꯤ ꯄꯣꯠꯁꯦ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯅꯪ ꯍꯨ ꯆꯥꯔꯒꯅꯦ ꯑꯩꯅ ꯇꯧꯕꯗꯨꯒꯤ ꯋꯥꯗꯣ ꯅꯪꯗꯤ ꯁꯤꯔꯒꯨꯝ ꯑꯣꯏꯅꯦꯕ ꯅꯁꯥꯅ ꯇꯧꯔꯛꯏꯕ ꯄꯣꯠꯁꯦ ꯍꯨꯔꯥꯟꯕ ꯐꯥꯔꯨꯕꯩ ꯁꯤꯖꯕꯅꯦꯅ ꯅꯪ ꯕꯗꯅꯥꯝ ꯑꯗꯨ ꯑꯣꯏꯅꯦꯕ ꯅꯪ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒ ꯐꯦꯔꯣꯖꯀ ꯅꯪꯒ ꯐꯦꯔꯣꯖꯁꯨ ꯁꯤꯅꯤ ꯍꯥꯏꯕ ꯑꯃ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯑꯩ ꯏꯁꯥꯁꯨꯅꯦ ꯏꯖꯟ ꯃꯥꯡꯉꯦꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯆꯤꯡꯈꯠꯂꯦꯕ ꯃꯃꯤꯡꯗꯨ ꯄꯟꯕ ꯀꯥꯟꯗ ꯑꯌꯥꯁꯅ ꯍꯥꯏꯔꯛꯄꯗ ꯐꯦꯔꯣꯖꯀ ꯉꯥꯡꯅꯧꯕ ꯉꯥꯡꯉꯤꯕ ꯍꯥꯕꯤꯖꯅ ꯍꯥꯏꯔꯛꯏꯕ ꯑꯗꯒꯤ ꯑꯩꯈꯣꯏꯗ ꯇꯧꯔꯛꯏꯕ ꯃꯥꯒꯤ ꯊ꯭ꯔꯦꯠꯁꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯦ ꯍꯧꯖꯤꯛ ꯆꯠꯂꯒ ꯍꯧꯖꯤꯛ ꯊꯧꯊꯈ꯭ꯔꯁꯦ ꯆꯠꯂꯁꯦ ꯑꯩ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯥꯅ ꯑꯩꯒꯤ ꯋꯥꯗꯨꯒꯤ ꯇꯥꯛꯄ ꯑꯩꯒꯤ ꯏꯕꯁꯦ ꯅꯦꯛꯁꯇꯨꯗ ꯃꯥꯅ ꯂꯣꯏꯔꯤꯕꯗꯣ ꯑꯩꯒꯤ ꯆꯨꯝꯅꯒꯤ ꯑꯄꯥꯛꯄꯗꯒꯤ ꯀꯩ ꯇꯨꯃꯤꯟꯅ ꯁꯥꯏꯂꯦꯟꯗ ꯂꯩꯔꯒ ꯇꯧꯅꯤ ꯑꯩꯕꯨ ꯑꯃꯨꯛꯀ ꯚꯤꯛꯇꯤꯝ ꯀꯥꯔꯗ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯀꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯇꯣꯛꯑꯒ ꯌꯥꯔ ꯃꯥꯅ ꯇꯧꯅꯤꯡꯉꯒ ꯇꯧꯔꯁꯨ ꯑꯩ ꯃꯥꯒꯤꯗꯣ ꯑꯩꯅ ꯍꯥꯏ ꯇꯧꯈ꯭ꯔꯕꯅꯦꯕ ꯍꯧꯖꯤꯛ ꯃꯥꯏ ꯄꯣꯠꯇꯣ ꯑꯩꯅ ꯃꯥꯅ ꯍꯥꯏꯁꯦ ꯁꯤꯅꯤ ꯍꯧꯖꯤꯛ ꯀꯩꯗꯧꯔꯣ ꯅꯈꯣꯏ ꯇꯧꯅꯤꯡꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ ꯃꯥ ꯆꯠꯂꯔꯣꯏ ꯁꯤꯅꯤ ꯍꯥꯏꯁꯦ ꯅꯠꯇ꯭ꯔꯣ ꯍꯥꯏꯁꯦ ꯃꯥꯅ ꯑꯩ ꯚꯦꯛꯁꯤꯟ ꯀꯥꯔꯗ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯕꯅꯤ나 ꯑꯩꯒꯤꯗꯤ ꯏꯔꯥꯜ ꯂꯩꯇꯦ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯗꯨꯒꯤ ꯊꯦꯡꯅꯕ ꯅꯪꯒꯤ ꯅꯔꯥꯟ ꯂꯩꯇꯦ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯅꯪ ꯁꯦꯡꯗꯣꯛꯑꯣꯕ ꯑꯩ ꯂꯩꯇꯦ ꯍꯥꯏꯕ ꯑꯩ ꯀꯩꯅꯣ ꯍꯥꯏꯒꯦꯕ ꯅꯪꯁꯦ ꯑꯩ ꯆꯠꯀꯅꯤ ꯍꯌꯦꯡ ꯀꯨꯟꯁꯨ ꯆꯠꯀꯅꯤ ꯑꯗꯨꯗꯣ ꯂꯣꯏꯅ ꯋꯥꯔꯤ ꯂꯤꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯁꯨꯝ ꯌꯥꯔꯣꯏ ꯑꯗꯣ ꯑꯣꯖꯥ ꯖꯀꯤꯔ ꯑꯗꯣ ꯑꯗꯨꯒꯤ ꯃꯤꯗꯨ ꯌꯥꯔꯣꯏ ꯑꯗꯨꯒꯤ ꯃꯤꯗꯨ ꯃꯔꯩ ꯂꯩꯕ ꯃꯤꯅꯤ ꯅꯪ ꯁꯤꯒꯤ ꯄꯣꯠꯁꯦ ꯊꯤꯡꯖꯤꯜꯂꯒꯅꯦ ꯋꯥꯔꯤꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯇꯧꯗ꯭ꯔꯤꯉꯩꯁꯤꯗ ꯆꯠꯇ꯭ꯔꯤꯉꯩꯁꯤꯗ ꯌꯥꯝꯅ ꯃꯤꯌꯨ ꯑꯣꯏꯗ꯭ꯔꯤꯉꯩꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯃꯤ 10 ꯌꯦꯡꯉꯁꯨ ꯂꯥꯛ ꯌꯦꯡꯉꯁꯨ ꯆꯞ ꯃꯥꯟꯅꯈ꯭ꯔ ꯄꯣꯠꯅꯤ ꯃꯥꯅ ꯇꯧꯕꯗꯣ ꯇꯧꯔꯁꯨꯅ ꯑꯣ ꯅꯪꯒꯤ ꯋꯥꯗꯤ ꯈꯟꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯗꯤ ꯅꯪ ꯃꯥꯗꯣ ꯐꯥꯔꯒ ꯄꯨꯜꯂꯒ ꯃꯗꯨ ꯆꯩ ꯊꯥꯗꯕꯤꯗꯗꯤ ꯌꯥꯔꯔꯣꯏ ꯃꯗꯨ ꯃꯤꯗꯣ ꯆꯩꯁꯤ ꯐꯖꯅ ꯆꯩꯗꯨ ꯀꯟꯕ ꯀꯔꯝꯕ ꯏꯕꯤꯗꯦꯟꯁꯅꯣ ꯃꯥꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦꯅ ꯀꯣꯔꯠꯇ ꯆꯠꯄ ꯌꯥꯔꯦ ꯀꯣꯔꯠꯇ ꯑꯣꯏꯔꯁꯨ ꯑꯩ ꯐꯥꯏꯜ ꯇꯧꯔꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯥꯏꯅ ꯑꯃ ꯍꯥꯏꯗ꯭ꯔꯣ ꯃꯥ ꯍꯧꯖꯤꯛꯅ ꯑꯃ ꯍꯥꯏꯗ꯭ꯔꯣ ꯑꯗꯨꯅꯤ ꯃꯥꯗꯣ ꯃꯂꯛꯀꯤ ꯋꯥꯅꯦꯕ ꯃꯥꯅ ꯉꯥꯡꯉꯤꯗꯣ ꯃꯥꯒꯤ ꯑꯄꯥꯛꯄꯒꯤꯁꯤꯡꯗꯨꯅ ꯀꯟꯕ ꯉꯝꯕꯁꯨ ꯌꯦꯡꯉꯣꯕ ꯃꯥꯒꯤ ꯔꯦꯀꯣꯔꯠ ꯃꯌꯥꯝꯁꯦ ꯃꯥꯅ ꯃꯤꯒꯤ ꯃꯇꯨ ꯂꯩꯅ ꯀꯥꯟꯅꯗꯕꯗ ꯃꯥ ꯈꯔ ꯂꯥꯟꯅ ꯃꯥꯜꯂꯦ ꯁꯤꯅ ꯇꯥꯛꯄꯗꯤ ꯇꯥꯕ꯭ꯔꯥ ꯍꯣꯏꯔꯦ ꯃꯥꯁꯦ ꯆꯣꯡꯊꯣꯛꯑꯒ ꯑꯩ ꯇꯧꯒꯅꯤ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩꯇꯦꯕ ꯃꯥ ꯇꯧꯁꯤꯟꯅꯔꯤꯃꯦꯕ ꯃꯥꯒꯤꯁꯦ ꯃꯥꯅꯦ ꯑꯩ ꯈꯪꯉꯦ ꯅꯪꯅ ꯈꯔꯤꯗꯣ ꯌꯥꯝ ꯆꯨꯝꯃꯝꯃꯦ ꯑꯩ ꯅꯨꯡꯁꯤꯕ ꯃꯤꯅꯨꯡꯁꯤ ꯈꯪꯉꯨꯕ ꯌꯥꯕ ꯅꯠꯇꯦ ꯃꯥꯅꯦ ꯑꯗꯨꯅꯦ ꯑꯗꯨ ꯐꯥꯔꯒ ꯍꯧꯖꯤꯛ ꯑꯝꯇ ꯃꯤ ꯀꯧꯈꯠꯂꯣꯃꯤ ꯅꯪ ꯐꯥꯔ ꯐꯦꯔꯣꯁꯈꯣꯏ ꯃꯅꯥꯛꯇ ꯄꯨꯑꯣꯃꯤ ꯑꯝꯇ ꯍꯧꯖꯤꯛ ꯀꯧꯈꯠꯂꯨꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯗꯣ ꯍꯌꯦꯡ ꯇꯧꯔꯒꯦꯁꯦ ꯍꯌꯦꯡꯅꯦ ꯑꯩ ꯇꯧꯔꯒꯦ ꯍꯧꯖꯤꯛ ꯈꯔ ꯐꯤꯕꯝ ꯑꯃ ꯆꯥꯗꯦꯃꯤ ꯄꯨꯂꯤꯁ ꯀꯔꯤꯌꯣ ꯃꯌꯥꯝ ꯂꯩꯌꯦꯃꯤ ꯁꯤꯗ ꯀꯦꯔꯂꯦꯟꯒꯤ ꯐꯤꯟꯗꯣ ꯑꯗꯨ ꯂꯣꯏꯅ ꯗ꯭ꯌꯨꯇꯤ ꯇꯥꯔꯤ ꯄꯨꯔ ꯆꯠꯄ ꯌꯥꯔꯣꯏꯕ ꯍꯌꯦꯡꯅꯦ ꯑꯩ ꯃꯥꯕꯨ ꯐꯖꯅ ꯇꯧꯔꯒ ꯀꯩꯗꯧꯒꯦ ꯀꯧꯔꯒꯅꯦ ꯍꯧꯖꯤꯛꯀꯤꯗꯣ ꯀꯛꯊꯠꯂꯒ ꯀꯩꯗꯧꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯀꯣꯟꯅ ꯊꯥꯗꯣꯛꯁꯤꯔꯥ ꯀꯔꯝꯕꯅꯣ ꯑꯗꯨꯝ ꯊꯥꯗꯣꯛꯈ꯭ꯔꯁꯤꯔꯥ ꯀꯔꯝꯕꯅꯣ ꯃꯥꯒꯤꯗꯣ ꯐꯦꯁꯕꯨꯛꯇ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯝ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩ ꯍꯥꯡꯈ꯭ꯔꯦ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯩ ꯊꯤꯡꯖꯤꯜꯂꯝꯕꯅꯦꯕ ꯊꯤꯡꯉꯔꯣꯏꯕ ꯊꯥꯗꯣꯛꯈ꯭ꯔꯦꯕ ꯁꯤꯌꯥꯔ 12 ꯌꯧꯈ꯭ꯔꯦꯕ ꯊꯥꯗꯣꯛꯈ꯭ꯔꯦꯕ ꯃꯥꯗꯤ ꯇꯧꯅꯤꯡꯕ ꯇꯧꯔꯛꯁꯅꯣꯕ ꯊꯦꯡꯅ ꯇꯥꯔꯦꯗꯅ ꯃꯥ ꯍꯨꯔꯥꯟꯕ ꯃꯣꯏꯅ ꯃꯇꯨꯅ ꯗꯥꯏꯔꯦꯛ ꯍꯥꯏꯔꯛꯄ ꯔꯦꯀꯣꯔꯗꯤꯡꯗꯣ ꯇꯥꯔ ꯅꯠꯇ꯭ꯔꯣꯅ ꯐꯦꯔꯣꯁ ꯁꯦꯒꯣꯏꯕ ꯁꯥꯟꯅꯕꯩꯗꯣ ꯍꯣꯏ ꯃꯥ ꯂꯥꯟꯗ꯭ꯔꯗꯤ ꯃꯥꯅ ꯀꯩꯗꯧꯔꯣꯏꯗ꯭ꯔꯣꯕ ꯍꯧꯖꯤꯛꯇ ꯀꯞꯄꯒ ꯃꯥ ꯑꯝꯇ ꯂꯥꯟꯈ꯭ꯔꯦ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯍꯥꯏꯔꯝꯃꯕ ꯃꯥꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧꯍꯧꯗ꯭ꯔꯗꯣ ꯇꯧꯋꯦ ꯑꯗꯨ ꯊꯥꯖꯤꯜꯂꯛꯑꯣ ꯑꯩꯉꯣꯟꯗ ꯅꯪꯅ ꯇꯧꯗ꯭ꯔꯣ ꯇꯧꯗꯦ ꯑꯩꯉꯣꯟꯗꯗꯤ ꯊꯥꯖꯤꯜꯂꯛꯑꯣ ꯑꯗꯨꯁꯨ ꯃꯥ ꯍꯧꯖꯤꯛꯇ ꯍꯥꯏꯔꯝꯕꯗꯨꯅ ꯑꯃꯨꯛꯀ ꯑꯣꯟꯊꯣꯔꯛꯏꯗꯨꯗ꯭ꯔꯥ ꯈꯦꯂꯥꯈꯣꯡ ꯆꯠꯂꯣ ꯍꯥꯏꯕꯗ ꯃꯥꯁꯦ ꯃꯤ ꯍꯥꯠꯄ ꯉꯝꯕ ꯃꯤꯅꯤꯍꯦ ꯑꯩ ꯈꯪꯉꯦ ꯃꯥ ꯀꯜꯂꯨꯕꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯠꯀꯦ ꯕꯦꯠꯀꯨꯝꯕꯅꯤ ꯕꯦꯠꯀꯤ ꯑꯩꯈꯣꯏꯒꯤ ꯂꯥꯜꯂꯦꯅ ꯃꯈꯨꯟ ꯅꯣꯜꯂꯒ ꯑꯩꯈꯣꯏꯒꯤ ꯑꯣꯟꯊꯣꯛꯈꯤꯕ ꯀꯥꯟꯗ ꯇꯨꯡꯂꯣꯝꯗꯒꯤ ꯊꯤꯟꯅꯉꯥꯏ ꯇꯧꯔꯛꯄꯗꯣ ꯑꯗꯨꯒꯤ ꯃꯑꯣꯡꯅꯤ ꯃꯁꯤ ꯁꯨꯝꯕꯁꯦ ꯍꯥꯠꯇꯣꯛꯈꯤꯗꯕꯅꯤꯗ ꯑꯩ ꯍꯥꯏꯗꯤ ꯍꯥꯏꯅꯤꯡꯗꯦ ꯐꯣꯟꯗꯗꯤ
ꯑꯩ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯕꯗꯣ ꯅꯪ ꯅꯪꯅ ꯇꯥꯗ꯭ꯔꯤ ꯑꯩ ꯍꯜꯂꯒ ꯑꯃꯨꯛ ꯊꯥꯔꯛꯀꯦ ꯍꯧꯖꯤꯛ ꯔꯦꯀꯣꯔꯗꯤꯡ ꯊꯥꯖꯤꯜꯂꯛꯑꯣ ꯑꯩ ꯚꯤꯗꯤꯑꯣꯅ ꯍꯥꯐꯤꯖꯥꯂꯤꯒꯤꯗꯣ ꯍꯜꯂ ꯑꯃꯨꯛ ꯊꯥꯔꯛꯀꯦ ꯇꯥꯎ ꯑꯗꯨꯗ ꯌꯦꯡꯉꯣ ꯑꯩꯈꯣꯏꯗ ꯉꯥꯡꯉꯤꯕ ꯈꯨꯉꯥꯡꯗꯣ ꯑꯗꯨꯅꯅꯦꯕ ꯑꯩ ꯍꯥꯐꯤꯖꯥꯂꯤꯅ ꯉꯥꯡꯕꯗꯣ ꯃꯤꯅꯠ 9ꯒꯤ ꯑꯃꯒ ꯃꯤꯅꯠ ꯑꯃꯒ ꯀꯌꯥꯅꯣꯝꯒꯤ ꯉꯥꯡꯕꯗꯨ ꯎꯔꯝꯇ꯭ꯔꯣ ꯎꯔꯦ ꯑꯩ ꯐꯖꯅ ꯂꯣꯏꯅ ꯇꯥꯗ꯭ꯔꯤꯑꯕ ꯅꯪꯗꯕ ꯔꯦꯀꯣꯔꯗꯤꯡꯗꯣ ꯊꯥꯔꯛꯑꯣ ꯑꯗꯨꯒ ꯇꯥꯔꯣ ꯑꯗꯨꯒ ꯂꯣꯏꯔꯀꯥꯟ ꯇꯧꯁꯜꯂꯛꯑꯣ ꯆꯥꯛ ꯂꯥꯡ ꯆꯥꯔꯒ ꯃꯥꯁꯨ ꯆꯥꯛ ꯆꯔꯥ ꯑꯃ ꯇꯧꯃꯤꯟꯅꯁꯦꯅ ꯆꯥꯃꯤꯟꯅꯔꯒ ꯆꯠꯈ꯭ꯔꯕꯅꯦ ꯑꯗꯨꯔꯁꯨ ꯌꯥꯒꯝꯃꯦꯕ ꯑꯣ ꯑꯗꯨ ꯌꯥꯝ ꯏꯟꯇꯔꯦꯁ ꯂꯩ ꯃꯥꯁꯨ ꯐꯔꯦ ꯐꯔꯦ ꯑꯩ ꯑꯝꯇ ꯇꯥꯔꯒꯅꯦ ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯀꯦ ꯆꯥꯅ ꯑꯩꯈꯣꯏꯗ ꯁꯤꯒꯨꯝꯕ ꯕꯗꯅꯥꯝ ꯄꯤꯔꯒ ꯑꯩꯒꯤ ꯀꯦꯔꯤꯌꯔ ꯑꯩꯒꯤ ꯏꯖꯠ ꯄꯨꯔꯥ ꯂꯩꯈꯥ ꯇꯥꯅꯉꯥꯏ ꯃꯥꯅ ꯇꯧꯔꯕꯅꯤꯅ ꯃꯥ ꯑꯦꯅꯤ ꯂꯩꯐꯝꯗ ꯃꯥ ꯂꯩꯔꯁꯨ ꯗꯤꯜꯂꯤꯗ ꯑꯩ ꯆꯠꯀꯅꯤ ꯍꯌꯦꯡꯃꯛ ꯂꯧ ꯌꯣꯜꯂꯒ ꯑꯩ ꯆꯠꯀꯅꯤ ꯑꯗꯨꯏꯗꯨꯒ ꯑꯩ ꯇꯧꯔꯒꯦ ꯃꯥ ꯆꯞ ꯆꯥꯅ ꯃꯥ ꯄꯥꯝꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯗ ꯑꯩꯅ ꯌꯥꯝ ꯐꯖꯅ ꯃꯉꯣꯟꯗ ꯍꯥꯏꯔꯦ ꯀꯔꯤꯒꯨꯝꯕꯤ ꯄꯣꯠ ꯑꯃ ꯍꯧꯕ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕꯒꯤ ꯃꯥꯔꯛ ꯂꯩꯕ ꯅꯠꯇꯕ ꯄꯣꯠꯇꯨꯅ ꯃꯥꯅ ꯑꯩꯒꯤꯗ ꯇꯧꯔꯤꯕ ꯄꯣꯠꯇꯨ ꯌꯦꯡꯉꯣ ꯅꯪ ꯚꯥꯏ ꯑꯁꯤꯕꯨ ꯃꯥꯅ ꯇꯧꯔꯤꯁꯤꯕꯨ ꯍꯧꯅꯕꯗ ꯃꯥ ꯀꯔꯝꯕ ꯄ꯭ꯔꯨꯐ ꯏꯚꯤꯗꯦꯟꯁ ꯂꯩꯕꯅꯣ ꯑꯩꯅ ꯑꯁꯥ ꯂꯣꯠꯆꯜꯂꯤ ꯍꯥꯏꯕꯒꯤ ꯑꯁꯥꯒ ꯑꯩꯒ ꯂꯩꯃꯤꯟꯅꯩ ꯍꯥꯏꯕꯒꯤ ꯀꯔꯤ ꯄ꯭ꯔꯨꯐ ꯏꯚꯤꯗꯦꯟꯁ ꯂꯩꯕꯅꯣ ꯃꯉꯣꯟꯗ ꯃꯤꯒꯤ ꯑꯗꯨꯒꯨꯝꯕ ꯀꯔꯤꯌꯔ ꯑꯣꯏꯖꯟꯕ ꯑꯦꯅꯤ ꯂꯦꯚꯦꯜꯗ ꯑꯩꯒꯤ ꯍꯦꯛ ꯑꯩꯅ ꯉꯝꯖꯕ ꯂꯦꯚꯦꯜꯗ ꯃꯥꯕꯨꯗꯤ ꯂꯦꯝꯅ ꯊꯥꯈ꯭ꯔꯕ ꯑꯩꯈꯣꯏ ꯇꯥꯟꯅꯔꯅꯤ ꯃꯥꯕꯨ ꯃꯔꯝꯗꯤ ꯑꯩꯒꯤ ꯑꯁꯣꯏꯕ ꯁꯨꯛꯂꯩ ꯂꯩꯇꯦ ꯑꯌꯥꯁ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯇꯥꯔꯦ ꯅꯪꯒꯨꯝꯕꯗꯤ ꯑꯩ ꯑꯁꯣꯏꯕ ꯑꯝꯇ ꯂꯩꯇꯦ ꯚꯥꯏ ꯅꯪꯗꯣ ꯁꯦꯀꯦꯟ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯠ 24 ꯑꯋꯥꯔ ꯐꯥꯕ ꯌꯥꯏ ꯐꯥꯗꯕ ꯌꯥꯏ ꯅꯪ ꯑꯗꯨꯁꯨ ꯂꯧꯈꯠꯂꯝꯕ ꯉꯝꯃꯤ ꯚꯥꯏ ꯅꯪ ꯐꯥꯅꯤꯡꯕ ꯃꯑꯣꯡꯗ ꯐꯥꯔꯣ ꯚꯥꯏ ꯌꯥꯔꯦ ꯅꯪꯅ ꯗꯦꯜꯂꯤꯗꯒ ꯂꯥꯛꯄ ꯀꯥꯏꯗꯣ ꯂꯥꯛꯑꯣ ꯅꯪ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯍꯌꯦꯡꯒꯤ ꯇꯤꯀꯦꯠ ꯅꯠꯇ꯭ꯔꯣ ꯑꯗꯨꯁꯨ ꯑꯩ ꯔꯦꯀꯣꯔꯠ ꯇꯧꯔꯤꯀꯣ ꯅꯪꯒꯤ ꯅꯆꯤꯟꯁꯤ ꯌꯦꯡꯒꯦ ꯁꯨꯝ ꯖꯕꯥꯟꯁꯤ ꯅꯪꯒꯤ ꯅꯪ hayenggi tiket natro kau hayeng lao lakpa hayenggi tiket kay nate hayenggi tiket kay habu nate narsiga saw nang ngon da challenge jam taw natro nang na tu du na har pa nang na oida padaba nang oida padaba potu da nang na nang na tu du na bo nang gi evidence nang pire ji na nang na tu du go yam phai bo nang mo kalli taw to bo to pu pi mo ma di nang ga atok pi gra da me नखे आई नुपी जो नुपी रखो एविडेंस है करी नंग कर नौंद करी एविडेंस रो भाई न नुपी से लगी नहीं ओदा केदा वरी दो फेरोस ने नंग न तू ने खोय पुन सानरा डिस्कस तो बे दो लोइना आई तारा मतुंग दा अदु दे अतो बतो मयाम सु लेरी सी जाय ओदा केदा थदन ग्राम ने भाई नंग अल्लाह न नंगी न थतने नंगी न थता तुम सुजिन दी नंग न जीरे नंग होजिकता नंग दिल्ली द लव इन खो जो लगा का लाग बका नंग हारि दो नंग क्या फावनो ना Tunang nang ke do no nang taw nang jali gumba nang pullaga nang jali gumba ku ko pullaga nang ngonda bunda tori bro nate moi du pulla se punda se bhai moi pun bai mathau ta nang kari yo nang ai sagai da tai mina nang kari arke nang ai ki tamakta ai ne tawri da sagai mut khrazu nang on theng rakane ar kun tro sume ta nang sakuna usitoi da nang on da warning pir nang kari no khangra nang na hafizali manak nang confirm lay nang switch off tawjali amuk tawi oda da kirkhoi khoi loi khani me nang tawi be sing do aina nang gi kai bokari da lali moi nang oda ina proof hang braga nang gi ina blackmail tawi abra nang gi social media da hape abra nang gi record me am je ina khang braga nang oda ina wak nang kadra nan da ke nang oda tumil laitra ai nang thijala matung na tu na sai number fo thi aba nang na tu sin karam maina lairi karam main tawri le kai dro karam main lairi nang yum karam badal lairi khang ka dai nang oda phone tor kuna tra sak thu nang police sa kere idu nang ai nang police sa kere idu mi du na harak da ai na hai khri me ma police sa ke ai ri ko ne free me evidence kamai to no ai kanda dalla su ma du la la da me na haire adu di fare ai uji ai asar ji police sa ke na ai na ga no ma fakte kumba ga nang ai ga wari sagin natra adu nang no ngala ga nang phone ai block thang bi natra nang ne hai na taina banga tani nang ma hai ko to na taina banga tani nangi ona taina base nangi pire iba meeting do proof pire iba meeting do ai na te soi ga do je ai di nang ona so hang nang ai ga point phau na busung am de block tham jalli nang di huran bagi miche loi na cheli bai jakri na ingonda khame matam laure su nang solution to ngam de ai na nang onda ai basi atai amna te only nang ai ga wari fazana thanaraga si sini na ai bagi
ꯇꯟꯖꯥꯁꯤꯗ ꯅꯪ ꯑꯗꯨꯒ ꯁꯤꯒ ꯅꯨꯄꯤꯒꯤ ꯅꯪꯅ ꯇꯨ ꯀꯥꯏꯅꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ꯭ꯔꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯗꯨ ꯍꯥꯏꯕꯒꯤ ꯃꯊꯧ ꯀꯔꯤ ꯇꯥꯒꯦꯕ ꯆꯨꯝꯃꯦꯕ ꯚꯥꯏ ꯆꯨꯝꯃꯦꯕ ꯅꯪꯅꯅꯦ ꯇꯧꯔꯤꯗꯣ ꯑꯩ ꯅꯪ ꯅꯨꯄꯤ ꯀꯥꯏꯅꯕꯁꯤ ꯅꯪꯉꯣꯟꯗ ꯍꯪꯕ꯭ꯔꯕ ꯅꯪꯅ ꯑꯩꯅ ꯍꯥꯏꯌꯦꯕ ꯑꯩ ꯇꯦꯟꯁꯟꯗꯨ ꯂꯩꯕꯗꯣ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯌꯦꯕ ꯑꯩ ꯇꯦꯟꯁꯟ ꯁꯤ ꯂꯩ ꯑꯗꯨꯒ ꯅꯇꯨꯗꯨꯅ ꯑꯃꯨꯛꯀ ꯅꯪꯒ ꯍꯤꯡꯃꯤꯟꯅꯔ ꯂꯩꯔꯤꯑꯕ ꯑꯗꯨꯁꯨ ꯅꯪ ꯑꯗꯨꯗ ꯑꯩ ꯈꯟꯈ꯭ꯔꯦꯕ ꯑꯩ ꯀꯌꯥꯃꯨꯛ ꯂꯥꯜꯂꯤꯃꯣ ꯀꯌꯥꯃꯨꯛ ꯆꯨꯝꯃꯤꯃꯣ ꯅꯪ ꯌꯦꯡꯉꯛꯄꯅꯦꯕ ꯑꯩꯗꯤ ꯅꯪꯒꯤ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯃꯦꯕ ꯈꯟꯐꯝ ꯊꯣꯛꯑꯦꯕ ꯑꯃꯔꯣꯝꯗꯀꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯅ ꯀꯥꯏꯅꯔꯦꯅ ꯉꯔꯥꯡ ꯍꯥꯏꯔꯒ ꯉꯁꯤꯅ ꯑꯩ ꯅꯨꯄꯤ ꯂꯩꯌꯦꯅ ꯍꯥꯏꯔꯛꯄꯗꯨ ꯆꯨꯝꯃꯦꯕ ꯑꯩꯒꯤ ꯀꯥꯏꯅꯈ꯭ꯔꯤꯕ ꯈꯨꯀꯥꯏꯅ ꯑꯩꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯑꯩ ꯂꯣꯏꯅ ꯆꯠꯈ꯭ꯔꯦꯕ ꯑꯩꯗ ꯁꯤꯌꯔ ꯇꯧꯔꯝꯃꯤ ꯑꯩꯒꯤ ꯀꯧꯅꯈꯤꯕ ꯄꯣꯠꯇꯣ ꯅꯠꯇꯦ ꯑꯩ ꯈꯪꯉꯦꯕ ꯉꯥꯏꯈꯣꯕ ꯅꯪꯒꯤ ꯁꯤꯆꯨꯋꯦꯁꯟ ꯑꯩ ꯈꯪꯉꯦꯕ ꯅꯪ ꯅꯇꯨꯅꯁꯨ ꯍꯥꯏꯔꯛꯑꯦꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯗꯤ ꯅꯪꯒꯤ ꯅꯆꯤꯟꯁꯤ ꯊꯥꯔꯗꯤ ꯍꯧꯒꯅꯦꯕ ꯉꯜꯂꯛ ꯋꯥ ꯉꯥꯡꯒꯅꯣꯕ ꯅꯄꯨꯟꯁꯤꯗꯨ ꯁꯥꯡꯒꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯗꯗꯤ ꯑꯃꯨꯛꯇꯪ ꯅꯪꯅ ꯇꯥꯈꯤꯕꯁꯤ ꯑꯩꯗꯤ ꯀꯥꯎꯗꯦꯕ ꯑꯃꯨꯛ ꯅꯪꯅ ꯇꯥꯈꯤꯕꯁꯤ ꯃꯤ ꯑꯃꯅ ꯍꯥꯏꯔꯛꯈꯤꯕꯁꯤ ꯑꯩꯅ ꯅꯪꯒꯤ ꯅꯇꯨꯡꯗ ꯌꯦꯡꯉꯦ ꯖꯀꯤꯔꯁꯤꯁꯨ ꯌꯦꯡꯉꯦ ꯑꯣꯖꯥ ꯖꯀꯤꯔꯁꯦ ꯑꯩ ꯌꯦꯡꯉꯝꯅꯦꯕ ꯃꯥꯁꯤ ꯀꯗꯥꯏꯗꯒꯤ ꯀꯔꯤꯐꯥꯎ ꯁꯣꯏꯔꯤꯃꯣ ꯃꯥꯁꯤꯁꯨ ꯑꯩꯅ ꯌꯦꯡꯉꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯥꯅ ꯒꯨꯟꯗꯥ ꯇꯧꯔꯛꯈꯤꯑꯕ ꯑꯣꯖꯥ ꯖꯀꯤꯔꯅ ꯃꯃꯥꯡꯗꯅꯤ ꯍꯥꯏꯔꯤꯁꯤ ꯑꯣꯖꯥ ꯖꯀꯤꯔꯅ ꯑꯩꯉꯣꯟꯗ ꯒꯨꯟꯗꯥ ꯇꯧꯔꯛꯈꯤꯑꯕ ꯃꯦꯁꯦꯖꯇ ꯃꯥꯅ ꯑꯍꯥꯟꯕ ꯇꯤꯟꯅꯕꯗ ꯑꯩꯉꯣꯟꯗ ꯒꯨꯟꯗꯥ ꯇꯧꯔꯛꯈꯤꯑꯕ ꯑꯣꯖꯥ ꯖꯀꯤꯔꯅ ꯑꯩꯅꯦ ꯚꯥꯏ ꯑꯩ ꯍꯨ ꯊꯥꯒ ꯁꯤꯔꯅꯤ ꯑꯩ ꯍꯨ ꯊꯥꯒ ꯁꯤꯔꯅꯤ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯤ ꯑꯣꯏꯔꯗꯤ ꯑꯩ ꯍꯨ ꯊꯥꯒ ꯁꯤꯒꯤ ꯁꯤ ꯀꯔꯤ ꯇꯧꯕꯒꯤ ꯅꯪꯅ ꯑꯩꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯗꯩ ꯄꯨꯂꯤꯁꯇꯁꯨ ꯑꯩ ꯅꯪꯉꯣꯟꯗ ꯀꯤꯍꯟꯕꯅꯤ ꯁꯦꯡꯅ ꯑꯩ ꯇꯧꯗ꯭ꯔꯤ ꯃꯔꯝꯗꯤ ꯆꯞ ꯆꯥꯕꯤꯁꯤ ꯅꯪꯒ ꯐꯖꯅ ꯃꯁꯤ ꯃꯤꯁꯤꯡꯁꯤꯒ ꯎꯅꯔꯒ ꯐꯦꯁ ꯇꯧꯔꯒ ꯑꯣꯖꯥ ꯖꯀꯤꯔ ꯈꯣꯏꯒ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯁꯤꯁꯨ ꯀꯌꯥꯝ ꯆꯨꯝꯃꯤꯃꯣ ꯍꯦꯔꯣꯁꯅ ꯍꯥꯏꯔꯤꯁꯤꯁꯨ ꯀꯌꯥꯝ ꯆꯨꯝꯃꯤꯃꯣ ꯑꯣꯖꯥ ꯖꯀꯤꯔ ꯅꯁꯥꯅ ꯂꯧꯕ ꯔꯦꯁꯄꯣꯟꯁ ꯅꯠꯇ꯭ꯔꯕꯗꯣ ꯑꯩꯅ ꯑꯗꯨ ꯂꯧꯋꯦ ꯑꯗꯨꯒ ꯅꯪꯒꯤ ꯐꯣꯟ ꯆꯠꯇꯦ ꯄꯥꯏꯈꯠꯇꯦ ꯐꯣꯟ ꯄꯥꯏꯈꯠꯇꯦꯅ ꯑꯣꯖꯥ